Chief Minister's Scholarship Scheme for Civil Service session thamdana pak crore ani ga lakh marphu thogi budget yawa hore. Civil Service Examination thagada ba mahairoi shingi damak lengak asina scholarship pina ba lupa crore ahum lom gi senfam budget ta haptuna thamli. Masina mahairoi chani da khudong chaba pi kani haina Chief Minister Yumnam Khemchana phongdokre wafamasi Creative Circles Coaching Institute na sinduna all lambulen da leiva Hotel Imoles ta pangthokiba hiai idu private limited ki unit ama oiriba Creative Circle ki taramari shuva foundation de gi thoram da phongdokibani Thoramadu da kumja lishingani kungani thoi da pangthokiba MPSC na loba competitive exam the institute asidagi mai paglakraba candidate singbu taramna oki Thoramadu da Chief Minister Yumnam Khemchana makha taraduna hai COVID-19 na maram oiraga miyamna awaba fivam amada leiringai cheirakta MPSC na loba exam singda mai pakpa candidate kaya Creative Circle na puthokna bagi laukiba thodang thagatli Handak lauthokiba MPSC gi exam adudasu senza thumja yaudana afava candidate sing khanki haibagi thazaba laiki haina phongdoki MPSC ki chairman si the exam result haido ka andai kauraga uni adugi mamang dai phuju tokde usu unade maramdi masi kitang thamna yenga chumna tawsano haidana so khangi ba satra sing loinamak yamna clean image oba afaba satra ka khangi haibagi nungaiba duso khoi da phaujai duga loinana hojik thambiram bada pi sarkar gi sum mienga changbi do khoi gi government si continuation ni de mamang da leramba sarkar BJP ki sarkar su Chief Minister's Scholarship Scheme for Civil Service session thamdana pak crore ani ga lakh marphu thogi budget yawa hore loinana masi kanugi mahiroi sing haitare sigi jamama pangtho kanda aidi satra chani fulgi full scholarship phangani haina lauthoku su legre the government su masi initiative logo yaujari namai singdok sage duga any suggestion try the government yaubi ragadi hena phani bi suggestion so ai laujage